Manipur Languages Features Channel asu yengbiriba khudingmak ngangkham Prameshwarna ikai khumnaba utjari ngasi nainagadaba asi Meeteilol Waaheithangnau haibadi Meeteilol wahai mathang manau sigi matangda nainajagadabani ngasigi oinadi mikapirau khona thalaba sanaleba kanglaipa Manipur asidaida mangkhraba yamna ningamdana miyamna macha khangniba mi amagi maming panjarake Page 79 1 ID 79 Super upload to Visiki Hanba page ni Meeteilol Waaheithangnau Ward 300 ka 17 Subada ID Wahai Sahunga Tratare Subada KAMAL BABU LAISHRAM Minta Now Maha Mara Laitaba Misham Meeteini Mahagna November Saitat Tang Kumanga Inkumja Lishing Aniga Kunmari da Laima Kongda Manipurgi Manunga Laiba Lam Ama 57 Mountain Division CO99 APO Laima Kong Army Camp the Zankibadagi Mapang Kangana Mankiba Ni Page 79 2 Mahak Laima Kongi Army Camp Manungda Tabak Shuba MSL Binod Construction Company Gi Supervisor Oiduna Loitang Kuno Maning Laikaida Laibani Ngasi Pauba Video Tagatpa Numit KAMAL BABU Tiba Hungry Taudu Asi Maning Tamba Laiba Oina Lairamba Manipurna In Kumja Lishing Amaga Samapan Nifu Mapan Gi October Tramangada Bharat ki Lai Ngaki Hibanungda Hapchin Kraba Matungda Holakhiba Imungi Mioi Singna Miyamna Kongum Laroidaba Unsigi Laiman Oihoragadaba Togdok Ni Samlapna KAMAL BABU Bu Saktakpa Ahanbada Mangkhiba Numit Kunmanga 25 November Lishing Aniga Kunmari Anisubada Laifam Gosaipur Kasar District Assam State India Ahum Subada Mapali Maming Kumardong L Laikhidraba Page 79 4 Mari Subada Jahi Yankhaitaru Hari KAMAL BABU gi Makhiwa Tamda Magi Uiba Sahi Sarakna Yankhaitaru Manga Subada Nupigi Maming Belarani LAISHRAM Ongbi Taru Subada KAMAL BABUna Thabak Sunabagi Damak Laimakong Army Camp ta Samkharga Mangdringaida Mahakna Laijaba Mafam Loitang Kuno Maning Laikai KAMAL BABU is an innocent Meetei. Page 79 5 He disappeared after he had entered inside the 57 Mountain Division CO 99 APO Laimakong Army Camp Laimakong, a village of Manipur state in India on 25 November 2024. This dreadful incident was happened after
The merger of Manipur, Kangripa in India on 15 October 1949. Marum aduna katang panjaningmadi Manipurna ingkumja lising sama panipumapan gi October gi tang 35 da India government ga merge agreement tawna pun khaba matungdagi di lamdam asigi lengang londa amadi lamdam asigi prajada awaba kaya mayoknare haibase haiba merger agreement asigi matungda lapasina merger agreement singasina kadai phaw kanari bagi haibase lamdam asigi miyamna sanailewa kanglaipa Manipur asi laiba miyamna hojima hangduna lairi masigi oinadi Meeteilol Waaheithangnau sandokchaba loijare channel asigi mami Manipur languages features haina kau channel asida ingkumja lisingani kulumdoi gi megitang ahumdagi kuki narco terrorist singna Meeteida landaratuna Meetei miyam halakpa mikap mirau khon thanglakpa mikap mirau khona thalakpa asigi matungda Miyoi kaya sikre, miyoi kaya mangkre, miyoi kaya mayum makai thadukre, mangkiba miyoi khudima, sikriba miyoi khudima ama sokiba miyoi khudima, matang channel asida leptana upload tawjarakani ngasigi oina mangkraba kamal babugi matangda oina upload tawjarakani yingbiriba singna awadapa yauragasu haibirau matangi upload tawu matamda samdoksage channel asu yengbiriba khudima ngam permission thagatpa phongdoksari channel asu da yengbiriba khudima matangi upload tawu matamda amuhanna unaminasi channel asibu like and subscribe tawbiram